Akisbani Imphal Nolini Devi na pau pajari ahan beda maru iba pau haukiba ihing nongyai dagi leptana churakpa nong na maram oiduna Imphal gi akutpa maphamsing ising thumjinkhre Assam da ising ichaw thokpadagi Guwahati da leiba mahai tamphamsing hayang phawba chuti thadokre Security Force na kakjing amasung Thawbal jila gi tongan pa maphamsing dagi yamlaba khujukhulai sing phagatle अमिशुं बांग्लादेश हौजिक ओइरिबा फिबमगा मरि लेनाना प्रधानमंत्री नरेंद्र मोदी ना सभापति ओइदुना कैबिनेट कमिटी ऑन सिक्योरिटी की मिफम अमा ngarang pangthokre Hauki ba hing nongyai dagi leptana churakpa nong na maram oiduna Imphal gi akutpa maphamsing ising thumjinkhre ekoi gi pawmin hai Imphal shahar gi manung chana leiba tongan balerak sing nong gi ising na thumjin khiduna miyam gi sathok jasinda chaungna khudong chadaba mayokna de Amaromda National Highway Imphal Model lambi gi saruk oiriba singjamai dagi kakwa phawbada leiriba lambi gi nakget ising na thumjin ba hore madugi manungta kakwa dagi na asem lekai phawbagi lambi gi saruk pumba ising thumjin khibana miyam da chaungna khudong chadaba mayokna ri Highway sigi ising thumjiliba maphamsing asi matam kaya gi mamang dagi nong khara hek chubaga asigumba phibam asi mayokna tuna lakhibani Leptana Suriba Nong Asina Imphal Pautuna Seliba Maru Iba Turel Ahum Imphal Turel, Idil Turel Amasung, Nambul Turel Ki Imai Kara Hingalabasu, Kudong Tiningai Oiba Sang Di Yobdri. Assam da Kanba Nong Su Duna Kanghodana Isaw Tokpadagi, Sarkar na Guwahati Sahar da Leiba Sarkar Gi Amadi, Lanagi Mahitam Pamsing, Ngasidagi, Hayang Pawba Suti Thadokre. Mukhyamantri Nongthombam Birena Sajiwada Hangliba Temporary Shelter Home da Leiriba Miyam ka unaduna wari sanakre. Ngarang Mukhyamantri gi Secretariat da unakhiba aduda Shelter Home aduda leiriba miyamna thengnariba khudong chadaba singgi matangda miteng changpinaba Mukhyamantri gi pukning chingsinki. Mukhyamantri gi maikai dagi chu mafam aduda leiriba award apa sing yauna paikhatpa yaba thabak sing athuba matamda paikhatnaba thajaba piki hairi. Amaramda Sarkar asina National Highway singda nongmada sangdraba yadraba polam sing pusilakna bahonabada paikhatpa yaba thorang lokotli hainasu Mukhyamantri na phongdokhi. Wapamasi Mukhyamantri na Manipur Petroleum Production Transporter Fraternity Retail Outlet Dealers LPG Distributor amasung Driver Association gi mihut chingkasu unarba matungda social media da thagalakpa post amada pungdorakibani Unaba atuda thawamadi gas pubagari sing National Highway Imphal jiripam lambida khudaktagi chatpa hoba haina yanaki Ningsing bayai thawamadi gas pubagari sing National Highway sing da chatpa leblagani haina khongjang changsin khiba laikibani Security Force na kakjing amasung Thawbal jila ki tongan ba mafam singdagi khujukhulai kaya phagatpa ngamle Police ki pauna hai Thawbal jila ki leirong tel Peter Lokmasada thi humbagi thabak chatabada magazine yawba 9mm SMG ani 9mm pistol ani .32 pistol ama country made 303 rifle ani 12 bore single barrel gun ama IC-36 hand grenade taru MK-382 grenade ahum tear smoke cell taru kapayariba nongmai maru jamakul humdoi tube launcher ama hand grenade detonator ani MK-382 grenade detonator ani bowfen handset ama phangbangam ki Amarom da kakjing jila gi kaida khongnang makhongdagi aina thingkharba lok KYKL ki active cadre ani police na pare haidi makoi sing asi kakjing hianglam amasung sekmaijin gi mafam singda miyam amati sarkar gi karmachari singdagi sel khaibada chenaba myoini haidi makoi dagi sakamari panba gari ama mobile phone ama phagat ki Thawbal jila ki manuk chana leiba brick farm sing school amati college sing yaungna sarkar gi karmachari singdagi sel khaibada chenabani haiba aina thingkharba lok United Revolutionary Front URF ki miyoi amasu phabangam ki haidi miyoi atura ki magazine yawba pistol ama kapayariba nomai madu home demand letter ama saka ani panba gari ama mobile phone ani ka loinana sim card home phagat pangam ki haidi Mathang thagi taramari dagi Thailand da pangthokadaba youth games yaunanaba masana asida national amasung international gi event singda medal phanglakraba sanaroi singda Jet Kondo Association of Manipur na thasiki nipan phawbada ming pisilaknaba khangali tabiriba pawasi Akisbani Imphal dagini Bangladesh ta hauji oiriba phibam gamari leinana Pradhanmantri Narendra Modi na sababati oiduna Cabinet Committee on Security ki mifam ama ngarang pangthokre Mifam aduda mapal thauram mantri
Dr. A. Jaishankar, Griha Mantri Amit Shah, Ngaksil Mantri Rajnath Singh, Seltu Mantri Nirmala Sitaraman yauna atai mantri sing yauki. Mifam aduda Bangladesh ki Pradhan Mantri Sheikh Hasina na Pradhan Mantri ki pham thadoktuna leibak asi thadoktuna satkiba amadi army ki general na atuba matamda marki sarkar ama semlagani haina laukthokkiba adugi matangdasu khanaki. Panbaya badi Bangladesh thabaki kota gumati lainana mahiroi singna numaijung numita akanba khongjang changsilaba matungda leibak aduda tangdu leita daba phibam leibadagi Bangladesh amadi Bharat leibak anigi marakta nongthaki amadi rail gadi satbada atingba thamkhre. Bangladesh ki Rashtrapati Muhammad Shahabuddin National Parliament asi dissolve tawduna maraki oiba sarkar ama athuba matamda semlagani haina lauthokre. Ngarang ahing nongyai da Bangladesh ki miyam da piba paujel amada Rashtrapati na hai hojik asi leibak asi da oiba phibam ki matang da tungan pa rajniti dol singgilu singba sing civil society ki mihut sing amadi lanmi ahum ki makok sing yawba mifam ama pangthoktuna athuba matamda maraki sarkar ama semlaga mikal pangthoktuna anuba sarkar aduda lenga ki thodang chinanaba warip lokhi. Loinana, Mipamatuda Bangladesh Nationalist Party ki chairperson Khalida Zia amadi atopa zelda phajintuna thamliba rajniti ki luching bapumna zelda ki thadokpada yanaba purakhi. Paris Olympic Games sa Bharat ki table tennis ki sanaroi Manika Bhadra Sizra Akula amasung Archana Kamana nupigi pre quarter final da Romania ki timbo ahumanida maitiba pituna quarter final sangkre. Ngaji pongpa pauche singki maroiba pau singki damak hause Kshetrimayum Premchand leide. Premchand. Thagachiri Nolini. Bangladesh ki Prime Minister Sheikh Hasina pham thadokpagi pau amadi hauji chathariba Manipur Vidhan Sabha mifamda yumpham oiba pau sing ngasi phongma pau singi maroiba pau oina tongan be headline piduna phongna rakli. Sana lebak pau sigi ahan be headline asi Bangladesh ki Prime Minister Sheikh Hasina pham thadoklamlaga India da chenchil lakre Bangladesh lengak lanmina paishin kre Interim government sem kre miyam na Sheikh Hasina gi yum lut tawkre haiba pau asini pau si Imphal Free Press People's Chronicle amadi the cham pau che yauna tongan ba pau che singda maru oiba pau oina ahan be headline piduna phone rakli relief camp ta changja pham lori basing lengak ki custody da leibaga chop manai apha phat ki tikchak lengak na perform thoi haina MLA Ranjana ngarang Vidhan Sabha mi pham da phone ki ba wafam huin lan pau gi anu chuba headline oina phone lakli Sanga Express tana Jiri lambida plane taba yabasu yauri haina ahan be headline piri pawasi Shanghai Express English edition nasu ahan be headline piduna phongli pokna famdana jiri lambi phatte haribadu lane compensation gi pending leiba maphamni atai di aeroplane taba yana lei haina chief minister na phongno khiba wafam headline piduna phongli Department Taret ki lupa koti lising ahum chani humpumapan lak maudra taruk lising mari pass tawkre lanjendari ba mioi lising taruk ta skill development training pikre maudra thoidna Manipur ki mapan thawak pikre haina CM na phongno khiba wafam Ichel Express ki ahan be headline oiri Manipur Mail ki ahan be headline dana anoba building pass tawkre lambi phatabagi matang na khanakre haina phongbo thegnare journalist sing da thingba awaba pibasi pumamaki mangjabani haina ke Mega Chandana Vidhan Sabha mi phamna pukhut khiba wafam asiga loinana wafam masigi paukhom oina journalist singi chokot thorang sing pakhat li haina Dr. S. Ranjan na phongno khiba wafam naharol gi thodang pauche gi ahan be headline oi Mizoram gi CM mediator hap khiba leiche MH na tawjagada bani ichauna mangta khraba lambi sing semjinaba ministry na crore chamaga maudrani pan piak lagani haina chief minister na phongno khiba wafam Manipur News ta phongbo thengnare Rongmai Naga Council NTL na National Highway Contract Reta Kaukiba Pung Kunmari gi Banna Mahusha gi Punchida Chauna Kaiba Pikre Haina Ganpyu Melda ahan be headline piri District Sports Association Tamilongi President Rama Gangmai Lekidabada All Manipur Football Association Amphana Nungai Taba Fundurok li Haina Tamilong Times da Phongbo Thengnare Nolini Thagazeri Premchand Arubida Mariba Pau Amokhana Hauki ba hing nongyai dagi leptana churakpa nong na maram oituna Imphal gi akutpa mafam sing thumjin khre Assam da ising chauthokpadagi Guwahati da leiba mahitam pham sing hayeng phawba suti thadokre Security Force na kakjing amasung Thawbal jila gi tongan pa mafam sing dagi yamlaba khujukhulai sing phagatli amishung Bangladesh ta hawjik oiriba phibam ga mari leinana Pradhan Mantri Narendra Modi na Sabhapati oituna Cabinet Committee on Security ki mifam ama ngarang pangthokre Paulo jare